Hi guys, ma'am hꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯦꯕꯀꯣ ꯑꯗꯣ ꯄꯤꯔꯤꯌꯗꯁꯨ ꯇꯧꯕ ꯑꯗꯨꯅ ꯃꯨꯗ ꯁ꯭ꯋꯤꯡ ꯇꯧꯕꯅꯤ ꯈꯪꯗꯦ ꯊꯥꯏꯅꯒꯤ ꯑꯍꯥꯟꯕ ꯄꯤꯔꯤꯌꯗꯀ ꯂꯥꯛꯈꯤꯕꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯗꯅ ꯁꯦꯝꯒꯦꯅꯅꯦꯀꯣ ꯖꯤꯟꯖꯔ ꯇꯤꯁꯦ ꯁꯠ ꯂꯣꯜꯂ ꯏꯔꯨ ꯂꯨꯊꯣꯛꯑꯦ ꯇꯨꯝꯃꯝꯗꯥꯏꯗ ꯅꯝꯕ ꯚꯤꯗꯤꯑꯣꯅꯦꯕ ꯍꯧꯖꯤꯛ ꯏꯔꯨꯕ ꯂꯣꯏꯔꯦ ꯏꯔꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯁꯥꯒꯠꯂꯛꯑꯦ ꯑꯗꯣ ꯀꯣꯛꯇꯤ ꯂꯨꯗꯦꯀꯣ ꯉꯁꯥꯏ ꯂꯨꯈ꯭ꯔꯕꯅꯦ ꯉꯍꯥꯟꯋꯥꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯧꯔꯛꯄꯗ ꯍꯥꯏꯍꯧꯒꯦ ꯄꯤꯔꯤꯌꯗꯀꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯇꯧꯖꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯍꯥꯟꯕ ꯄꯤꯔꯤꯌꯗ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯂꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯇꯝꯗ ꯇꯥꯛꯄꯤꯔꯛꯇꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯍꯥꯟꯕ ꯄꯤꯔꯤꯌꯗ ꯂꯥꯛꯄꯁꯦ ꯏꯀꯥꯏꯗꯅ ꯂꯣꯠꯁꯨ ꯂꯣꯠꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜꯒ ꯀꯥꯕ ꯃꯇꯝꯒꯤ ꯄꯤꯔꯤꯌꯗꯀ ꯂꯥꯛꯄ ꯑꯗꯨ ꯃꯇꯥꯡꯗꯣ ꯅꯤꯡꯁꯤꯡꯉꯨꯔꯒ ꯌꯥꯝ ꯅꯨꯡꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯗꯨꯒ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯋꯥꯁꯔꯨꯝꯗꯒ ꯄꯦꯠꯀꯗꯣ ꯃꯤꯅ ꯎꯈꯤꯅꯤ ꯀꯥꯏꯅꯒ ꯌꯦꯞꯁꯟꯗꯅ ꯑꯗꯩꯗꯤ ꯐꯅꯦꯛꯀꯁꯦ ꯐꯥꯎꯔꯕ ꯀꯥꯏꯅꯒ ꯇꯧꯔꯒꯅꯦꯀꯣ ꯍꯟꯖꯟ ꯏꯃꯥꯟꯅꯕꯤꯗꯒ ꯍꯪꯅꯗꯅ ꯍꯟꯖꯟ ꯏꯊꯟꯗ ꯑꯗꯨꯝ ꯄꯛꯌꯦꯡ ꯌꯦꯡꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯅꯤꯡꯁꯤꯡꯉꯨꯔꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯄꯨꯛ ꯅꯥꯕꯒꯁꯦ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯅꯅꯦꯀꯣ ꯈꯪ ꯆꯠꯂꯒꯅꯦꯀꯣ ꯈꯪꯕ꯭ꯔꯥ ꯃꯥꯏꯒꯁꯦ ꯅꯣꯛꯃꯤꯒ ꯇꯧꯔꯒꯅꯦꯀꯣ ꯅꯥꯗꯕꯒ ꯁꯥꯔꯒ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯍꯥꯏꯕꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯏꯁꯤꯡ ꯈꯟꯕ ꯌꯥꯗꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯗꯦ ꯈꯥꯃꯦꯟ ꯆꯥꯕ ꯌꯥꯗꯦ ꯐꯗꯤꯒꯣꯝ ꯆꯥꯕ ꯌꯥꯗꯦ ꯍꯩ ꯆꯥꯕ ꯌꯥꯗꯦ ꯁꯤꯇꯪꯅꯦꯕ ꯈꯪꯕ꯭ꯔꯥ ꯇꯥꯛꯄꯤꯔꯛꯏꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯇꯥꯛꯄꯤꯔꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕꯅꯦꯕ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯠꯇꯦ ꯅꯣꯏ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯇꯥꯛꯄꯤꯕꯅꯣ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯪꯕ ꯍꯥꯏꯕ ꯄꯤꯔꯤꯌꯗ ꯇꯧꯔꯤꯉꯩ ꯁꯤꯗꯪꯅꯦꯕ ꯑꯩꯅ ꯈꯪꯖꯔꯛꯏꯁꯦ ꯑꯗꯣ ꯄꯤꯔꯤꯌꯗꯁꯦ ꯑꯁꯦꯡꯕꯗꯤ ꯀꯩ ꯑꯣꯏꯔꯝꯃꯤ ꯏꯁꯥꯗ ꯗꯤꯁꯀꯝꯐꯣꯔꯠ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯄꯨꯛ ꯀꯪꯈꯠꯄ ꯄꯨꯛ ꯂꯦꯡꯕ ꯑꯗꯩꯗꯤ ꯃꯨꯗ ꯁ꯭ꯋꯤꯡ ꯇꯧꯕ ꯃꯔꯝ ꯂꯩꯇꯅ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯕꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯊꯕꯥꯛ ꯅꯥꯕ ꯅꯨꯄꯤꯒꯤꯗꯤꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯡ ꯅꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩꯗꯤ ꯄꯨꯛ ꯀꯪꯈꯠꯄꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯋꯤꯗꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯍꯟꯕ ꯔꯦꯁꯦꯁ ꯂꯩꯍꯟꯕ ꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯄꯤꯔꯤꯌꯗꯀꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯂꯣꯏꯅꯃꯛꯇꯁꯨ ꯑꯗꯨꯝ ꯊꯣꯛꯑꯝꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯩꯅ ꯐꯍꯟꯒꯦ ꯏꯁꯥꯗ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯏꯪꯅ ꯇꯞꯅ ꯄꯤꯔꯤꯌꯗ ꯅꯨꯡꯉꯥꯏꯕ ꯄꯤꯔꯤꯌꯗ ꯀꯃꯥꯏꯅ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯖꯤꯟ ꯐꯖꯅ ꯀꯦꯌꯔ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯤꯟꯁꯦ ꯐꯖꯅ ꯀꯦꯌꯔ ꯂꯧꯔꯤꯈꯩꯅꯦꯀꯣ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯍꯦꯟꯕꯅꯦ ꯑꯗꯨꯒ ꯏꯔꯤꯇꯦꯁꯟ ꯔꯦꯁꯦꯁ ꯕꯜꯀꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯍꯟꯗꯕꯅꯦꯕ ꯑꯗꯨꯒ ꯄꯤꯔꯤꯌꯗꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯁꯦꯐ ꯑꯣꯏꯕ ꯄꯦꯠ ꯁꯤꯖꯤꯟꯅꯕꯁꯦ ꯁꯤꯅꯤꯀꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯇꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯃꯦꯠ ꯍꯦꯜꯊꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯊꯝꯕꯤꯕꯁꯦ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯐ ꯑꯣꯏꯕ ꯁꯤꯖꯤꯟꯅꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯨꯝꯕꯗ ꯁꯤꯖꯤꯟꯅꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯦꯠꯁ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯇꯧꯕꯅꯦ ꯁꯤꯒꯤ everteenꯒꯤ ꯔꯤꯂꯦꯛꯁ ꯅꯥꯏꯠ ꯑꯜꯇ꯭ꯔꯥ ꯁꯦꯅꯤꯇꯔꯤ ꯄꯦꯠꯁꯦ ꯑꯣꯏꯗꯣꯏꯅꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯁꯥꯏꯖꯁꯨ XXXL ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯈꯪꯕ꯭ꯔꯥ ꯆꯥꯎꯕꯅꯤꯅ ꯁꯤ ꯄ꯭ꯔꯗꯛꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕ꯭ꯔꯤꯠ ꯇꯣꯞ ꯁꯤꯠ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯁꯣꯐ ꯑꯃꯗꯤ ꯗ꯭ꯔꯥꯏ ꯑꯗꯨꯝ ꯑꯣꯏꯍꯜꯂꯒ ꯂꯩ ꯑꯗꯨꯒ ꯗꯕꯜ ꯐ꯭ꯂꯦꯞ ꯑꯣꯏꯔꯒ ꯃꯅꯤꯡꯁꯨ ꯌꯥꯝꯅ ꯄꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯨꯡꯅꯥꯟ ꯅꯥꯟꯊꯣꯛꯇꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯡꯁꯤꯅ XXXL ꯑꯣꯏꯕꯅꯤꯅꯅꯦꯀꯣ ꯂꯣꯏꯅ ꯐꯨꯜ ꯀꯚꯔꯦꯖ ꯇꯧꯕꯤꯌꯦꯕ ꯑꯗꯨꯒ 3x ꯐꯥꯁꯇꯔꯗꯁꯨ ꯑꯦꯕꯖꯣꯔꯞꯁꯟ ꯇꯧꯋꯦ ꯂꯤꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯇ꯭ꯔꯦꯁꯇꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨ ꯁꯤꯖꯤꯟꯅꯈ꯭ꯔꯗꯤꯀோ ꯑꯗꯨꯒ ꯁꯤ ꯁꯥꯕꯗ ꯌꯥꯎꯔꯤꯁꯦ ꯅꯤꯝ ꯑꯃꯗꯤ ꯁꯐ꯭ꯂꯥꯋꯔ ꯑꯦꯛꯁꯇ꯭ꯔꯦꯛ ꯌꯥꯎꯕꯅꯤꯅ ꯔꯦꯁꯦꯁ ꯑꯃꯗꯤ ꯏꯔꯤꯇꯦꯁꯟꯗꯒꯤ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯌꯦ ꯄꯤꯔꯤꯌꯗ ꯇꯧꯕꯗ ꯄꯦꯠꯇ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯍꯩꯅꯗꯕ ꯃꯤ ꯑꯗꯨꯝ ꯂꯩꯗꯅ ꯑꯝꯇꯪ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯉꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯠꯁꯦ Dermatologically Tested ꯇꯧꯔꯕꯅꯤ ꯑꯗꯨꯒ ꯁꯦꯟꯁꯤꯇꯤቭ ꯁ꯭ꯀꯤꯟꯗꯁꯨ ꯂꯣꯏꯅꯃꯛ ꯆꯥꯟꯅꯕꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯦꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯉꯣ ꯇꯨꯝꯕꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯤꯔꯤꯌꯗ ꯍꯥꯏꯁꯤꯃꯛꯇꯕꯨ ꯏꯁꯥꯁꯦ ꯀꯝꯐꯣꯔꯇꯦꯕल ꯑꯣꯏꯅ ꯊꯝꯒꯗꯕꯅꯦ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯤ ꯃꯃꯥꯡꯗꯀꯣ ꯍꯟꯗꯛꯀꯤ Menstrual Hygiene Day ꯑꯁꯤꯗꯗꯤ ꯅꯣꯔꯃꯦꯂꯥꯏꯖ ꯀꯦꯌꯔ ꯅꯣꯔꯃꯦꯂꯥꯏꯖ ꯀꯝꯐꯣꯔꯠ ꯅꯣꯔꯃꯦꯂꯥꯏꯖ ꯄꯤꯔꯤꯌꯗ ꯑꯣꯏꯍꯜꯂꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄꯦꯠꯁꯦ ꯄꯥꯝꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯗꯛꯁꯦ ꯇꯦꯛꯁꯨ ꯇꯧꯔꯝꯒꯦ ꯂꯤꯡꯛꯁꯨ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯕꯅꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯦꯛ ꯑꯥꯎꯠ ꯇꯧꯁꯟꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯄꯦꯠ ꯁꯤꯟꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯖꯤꯟꯖꯔ ꯇꯤꯗꯣ ꯊꯛꯆꯜꯂꯒꯦ ꯏꯪꯉꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯑꯗꯨꯝ ꯖꯨꯁꯀꯨꯝꯕꯗꯣ ꯑꯗꯨ ꯊꯛꯄ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗꯗꯤ ꯁꯤꯒꯨꯝꯕ ꯖꯤꯟꯖꯔ ꯇꯤꯒꯨꯝꯕ ꯆꯥꯒꯨꯝꯕ ꯖꯤꯔꯥꯒꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯊꯛꯄꯗꯨꯅ ꯅꯨꯡꯉꯥꯏ ꯍꯦꯕꯟ ꯖꯦꯠꯇꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯃꯨꯛꯇ ꯃꯈꯅꯥꯎꯒ ꯑꯣꯟꯊꯣꯛꯇꯅ
ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯐꯪꯅꯤꯡꯉꯤꯕ ꯀ꯭ꯋꯥꯇꯔꯁꯦꯀꯣ ꯎ ꯋꯥ ꯃꯌꯥꯝ ꯊꯣꯡꯅꯥꯎꯒꯤ ꯃꯅꯥꯛꯇ ꯍꯧꯕꯅꯤꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯔꯗꯤ ꯁꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯌꯦꯡꯉ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯎꯠꯅꯤꯡꯕꯤꯗꯣ ꯑꯗꯨꯗꯣ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯂꯩꯅꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯨꯝꯃꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ